Airport Authority of India Imphal International Airport na Health Department ki makada Mantri Pukri da laiba da Vita Children Home da minibus ama kutsinakre. State asigi miyam da afaba ana laingi kudong saba fangana ba honari haina Minister L. Jayantkumar na phongdokre. Laikot Village ki Chairman Paulal Kipgen KNFN gi lan missing oigini singnaba singna makhongda nongmai na kaplam lai. Kwakta PHC gi awat pa doctor amadi nurse athubada tharaktrabadi akan bakhongjang sangsilagani haina laingakta section wa thamkre. Sahi kunmathoi khakta ngai ribi leisabi amabu numit humni sumna ot naibata natana nupi oibige ikai khumnaba manghan kiba misak taklabasu pulisna thawa sabidre. Hana sanaramba segi card adu ki mahuta anoba biometric machine season aduna public distribution system da ahongba ma puraklagani haina CAFN PD gi director Ranjan Yumnamna thajaba phongdokre. Yumthangnariba Assamdagi mitop sing sangsilakpa thingba amadi niyamna yadaba polam sing puthok pusin tawbada phaganaba Zirmung Police Outpost na thorang kaya lokolabasu security gi awat pa laibana kudongsa daba kaya mayoknari. School Fagadansi Mission gi makhada More Government Higher Secondary School asigi building sengba chagatpagi thabak sing asi mission asigi chairman su oiriba Technopol Kendra gi MLA di Korung Thang amasung Technopol District gi DC Rupasandra Anina hakthengna satuni yengshin krai. None District ke Kopum Subdivision ki manung chana Irang Ragailong da leiba Irang Turelda Riverfall Woods Resort ama ngarang Manipur State Disaster Management Authority ki Vice Chairperson Adim Pamay na hangdokre. All India Kung Fu Federation ki midyang makada tha sigi kunipandagi kuntra fawba Kung Fu Sports Association of Maharashtra na yumbu oiduna Sai Baba Sebadam Kanhe Pata Pune Maharashtra da pangthokadoriba mangarasuba National Kung Fu Championship lising ni tramapanda sarug yagadaba Manipur team Imphal thadokre. All Manipur Football Association Ampha gi midyang makada Imphal gi mapal kangjibungda sathariba umpuni thoirak suba Sar Surachan Singh KCSI CBE Memorial Invitation Football Tournament lising ni taramapanda SSU Singjamai quarter final sangkrai.